अहानबमक्तदा नुमिदां वायरमदा फोंबा पाउचेदगी लौथोकचबा मरोय पाउ ताबिरिबसिंगबु हेमजित लांगपलाफमना खुरुमजरी हौजिक मियामदा पाउ पिजरी चलिबा था सिगी तरा युमसकेसे नुमिता कोम्बी पुलिस स्टेशन कोनबा आकाश होइदगी खुंजा अहुम असिबा हक्चांग ओइना था सिगी तरा माथोइदा फंगलगा ngasi ayuk pung tara khare helakpa aduaida police amadi central force ki apunba team amana asiba hakchang oina phangkhre ngasi asiba hakchang oina phangkhraba miyo edudi akasoi bazar dagi ahanthem dara chahi 65 apokpa ahanthem apik chawni hairi dara gi thawai yaudraba asiba hakchang adu Kumbi police ka officer amadi personnel sing Maha Regiment BSF IRB amadi MR gi apunba kangbu amana ayuk pung tara dagi hauna mafum aduda akana mongda thibu humbagi thabak sa thabada ayuk pung tara mathoi khara helakpa aduaida mamangda kunja ahum gi asiba hakchang phangkiba mafum adudagi meter cham ga kuncha rom lapna leiba chingi angamba mafum amadagi phangkibani hari leikidraba ahanthem dara gi hakchang gi oi thamba faiganda numai muru ama amadi ओई थंगबा चुबादा नुंगै मरु अमम पार्बगी दाखफम लेरमी हारी दरागी थवाई याउद्रबा हक्चांग अदु कोम्बी पुलिसना लखलबा मतुंगदा पोस्टमार्टम तौनबगीदमक रिम्स की मेडिकल सेंटर पुखरे हाइना पावसना मखातारी निंगसिंग बयाई कुकी सिंग तमथिना हापीख्रबा सिंग चनबा चतखिबा मी अहुमगी हक्चांग अदु वांगु साबल मनिंग चिंग मै साकपी चिंगखोंदगी फंगखिबनी मखोय अहुमगी कोके सरुक्ता नुंगैना पार्बगी दाखफम कयासु लेरमखिबनी असिब हक्चांग ओइना फंगखिबा मियोय अहुम अदुदी वांगु तेराखोंग आकाशोइदगी थौदाम इबोमचा चही 95 इबोमचा की मचानुपा थौदाम आनंद सिंह चही 19 अमदी ओइनाम रोमन सिंह चही 32 मखोय मरी की मनुंगदा अहंथेम दरा सिंह चही 53 कौबा मियोय असि मतम सांग थीब खंगदना लेरखिबनी थौबाल डिस्ट्रिक्ट के हैरोक पुलिस स्टेशन की मनुंग चेना लेबा हैरोक पार्ट 2 कैथल सलाई लेरक्ता लेबा खुराइजम नोंगदंबगी लोइनबी खुराइजम ओंगबी इमेमचा कौबी मसागी चही 19 लोम सुरबी मौनहा अमा ngarang mapuroibagi yumda sinania oiba mongda thorialga sirambari haiba misi adugi matangda nupi mapanggi lekai hairok part 2 maning lekai da ngasi hairok miyamgi oiba mifam mapang thokre lekai adugi YDO club na silaga pangthokhiba mifam aduda ime machagi misi yamna kana yaningdeba fongdokna khibaga loinana mifam aduna JSC against suspicious death of KH Ongbi ime macha koba tungda mifam aduda pangthokpa pawgi mifam amada nauna semnaba JSC adugi convener thokchom mangang sa maitaina pawmi singda hai laikhidraba aikhogi ichal ime machagi misi asi yamna sinanigai oi hauji lamdam asida thokliba tangduloi tadaba marak asida asiguma thodok ama thokpasi JSC na condemn tawi misi asigi matangda JSC na Manipur lengakta taliba wakat singi matangda mangang chana hai ime masa misi gi achumba sengba langla langjil adu Manipur lengakna numit mangani gi manungda lebak miyam da khangan biu karigumba hairiba langla langjil asi lengakna puthoktriba fawba ime masa gi asiba hakchang lauroi loinana herok miyam na makatana kanba khongjang singkya santhilakani hairi ngasigi pawgi mifam aduda herok apunba mera paibi lupki Maira Paibi Lusingbi Singsu Saruk Yaki Hari Law and Order ngak senba ngamdrabadi Unified Command ki Security Advisor Kuldip Singha lauthoknaba Delhi da chatlagani Haujik lamdam asida thokliba irang asida foreign elements singi khut yaudi haina Kuldip na phongdokhiba wafam angako fawi haina Siva Sena Manipur ki President M Tombina phongdokre hiram asinga mari lenana ngasi babu parada leiba party sigi office ta pangthokhiba pawgi mifam amada mahakna makataraduna hai lamdam asida hauji thokliba irang asida mapalamgi khut yaure haina Manipur ki governor amadi chief minister na fawba phongdokhiba lerbani adubu wafam sing adugi tayonana Kuldip Singh hana phongdokhiba wafam asida masagi thodang na thaibani haina lawi KNABZRA hariba lalholub sing asi lamdam asigi lalholub natte yumlo nariba Myanmar gi lengakta lan hauba lalholub singni matam amagi Congress lengakna lalholub sing asiga mong maril tadabu mongda suspension of operation sign tawnaramba ngasigi paliba lengak asina khongfam handokpa ngamdana leiri miyam gi khanba chief minister ama leina Unified Command gi chairman ama center na thajilakpa haibasi lamdam asigi praja singbu ikaiba pibani haina lawi center na satharakliba thawong asigi ahoba punumak miyamna mayek sengna unari haiki Kuki militant singna chingthak tagi maitaina khundaba mafam singda ngahak potharaga lakna bugum nongmai kapthar pagi thodok ki manung chana ngarang numidang kuki khulai paiba singna Imphal East lamlai kendra gi manung chana leiba sabungkho khunauda manakna kuching dagi kuki militant singna nongmai kapsilaktuna landarakhre thodok asi ngarang numidang pung 8 makhairom tarakpa adwaida thokibani kuki singna nongmai kapsilakpa aduda masa ngakthok chandana ba mafam aduda leiriba khulngakpa singna su khut hanki hari thodok asi ga mari lenana kunja singna phongdorappada ngarang numidang wairamdagi hauna chingkhong chingya singda kuki sing koicha chatpa unakhi madugi matungda numidang pung 8 khara helakpa aduaida nongmai round kaya kapsilakhibani nongmai makhol hek tabadagi handagi mipaidun leiraba mafum adugi khunja sing
mayum thadoktuna safagada mafumsingda thedoktuna lainaki adubu makhatana kablakhidrabasu khunjasing mayumda hanjinba kiduna lobuk lamhangsingda ahing yareknaki hari pawasina makhatana hai sabungkhop khunauda jinga naknana leiriba sekonda central army lesin khibadagi kuki militant singna hana lapna nungmai kaplambadu haujikti khul naksinna kapa horakle central force sing asi leibagi karisu kanaba leitre makhoida khunjasingna thajaba thamde maramasina sabungkhop khunaugi chekonda leiriba central force sing asi lokthokpikhro hainasu khunjasingna fongdoknarakhi hari amoromda ngarang numidang kuki khulai paibusingna yangang pokpi police station na konba sana sabi khulda numai kapsilakre thodok asigi matangda press na phangba pawmagi matung ina ngarang numidang sana sabi khulgi khunjasingna numidang chak ising toklaba matungda ngehak potharamdai numidang pung 8 rom tarakpa aduaida khanghaudana sana sabi khul tamna numai round 5 rom kapsilakhibani hairi nongmai kapsilaklaba matungda kuki singna chingthaktagi makhogi marolda law khongbusu yamna tanaki hari nongmai kapsilakpa aduda mafam aduda mathau tawduna leiriba BSF singnasu phibam semduna leinakhi adubu maikai anida nongmai kapnakhibagi paudi leiti hainasu fongdoklei pijariba pausing asiga loinana loijare ngasigi damoktadi tungthilda phongba paunil khol pauchidagi lokthokjaba pausing miyamda pijaba tabiriba singba amuka hana khurumjari